ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯁꯥꯝ ꯑꯔꯨꯅꯥꯆꯜ ꯉꯝꯈꯩꯒꯤ ꯋꯥꯊꯣꯛ ꯑꯃꯤꯠ ꯁꯥꯍꯅ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯄꯦꯃꯥ ꯈꯟꯗꯨꯒ ꯎꯅꯈ꯭ꯔꯦ꯫ ꯑꯁꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯅꯤꯒꯤ ꯃꯇꯝ ꯁꯥꯡꯅ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯕ ꯉꯝꯈꯩ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯄꯥꯟꯗꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯟꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ न्यू दिल्ली कौदुना स्टेट अनी की मरक्ता मतम सागना चयेतनदुना लेरक्लिबा ngamkhai wathokki matangda phaminaduna waroisin ama puraknaba pandamda maroiba mifam adu kaukhibane union of minister unadringai mang oidana assam ki chief minister amasung arunachal pradesh ki chief minister ani gi oiba mifam amasu new delhi da leiba assam house da pangthokduna wari watai sanaba leikrabani matam sangna loisindana leiraklaba state asiki ngamkhai gi wathogasi अमुक्तदा वाखल तामिनदुना बिफम पांगथोक्लबा मतुंगदा तोंकोइना चनागदबा वारोइसिन अमा पुरंगनबा चीफ मिनिस्टर अनिना यानाखि आना असम की चीफ मिनिस्टर हेमंत बिस्वा शर्मा पांगथोके सही हसिगे जुलाई 10 का मंगाता असम अमसुंग अरुणाचल प्रदेश के लुचिंगबसिंगना नामसाई डिक्लेरेशन साइन तौनखिबनी याना वरोल स्टेट अनिमक नमसा मसागी लमनी आना येनरि पंगमखै परिंगदा लैबा खोंगंग सामा कुलुमदो वैरंबादो सुमनागी मारफुगा तरुक्ता हंथाननबा लेबाखिबने डिक्लेरेशन असिगी मतुंगिना असम अमसुंग अरुणाचल प्रदेश अनिमकी लंगाक्सिना सेनारिबा इशू असे सेप्टेम्बर 15 फाउबगी मनुंगता वरोइसिन पुरकनबा होनामिनासी आनसु लेबनाखिबने नामसाई डिक्लेरेशन असि कुदेक पिनखरबा मतुंगदा सेमखिबा रीजनल कमिटी सिंगनासु असम अमसुंग अरुणाचल प्रदेश अनिकी ngamkhai paringda लैरिबा चयेनरबा मफमसिंग अतुदा चतुना यंगसिनबा लैखरबने मखतारकवा अतोपा पाउदा इंडियन ओशन दा थोकलिबा लालोल एटिकी लालोंगसिंगदा श्रीलंका सरुक यारारोय इंडिया ओशन दा साक्ति लेबा लेबाकसिंगी सायंगनफम ओरिबा असुदा लालोल एटिकी थबक तौरमसिंग श्रीलंका काइदोंनुंदा सरुक यारारोय हैंड लेबाकसिकी प्रेसिडेंट रानिल विक्रमसिंह हेना फंगदोरखरे वाफमसी ममागी चाउल थोकिबा इंडिया अमदि चीना अनिगी मरक्ता साइंस की हाई टेक्निकल शिपसिंगना इंडिया की साउदर्न पोर्ट संगसिलपगी चायनबा अमदि यानादबा क्या थोरखिबा अदुगी मतुंगदा फंगदोरखिबाने तसिंगनबा श्रीलंकाना पैसिफिक तगी इंडियन ओशन लोमदा थोरखलिबा वाथोकसिंगदा मखोय यावबा पामद्रे मानहाई हौजिक ओरिबा श्रीलंका की जियोपॉलिटिकल स्टेज की चाउन वाथोक हरिबा अमदि लेबाक असिदा सोबा क्राइसिस थोक्तुना फिबम थोक्तुना लेगे तंजा असिदा सिगुंबा शक्ति लेबा लाइबाक सिंगी चांगिंगना फम असिदा श्रीलंका गे लेखाना जाउनिंग दबदगिनी हाइपा वाफम रालिन लफोंग दोरखरे रानिल के वाफम असे चाउल अमकी ममंगदा चाइनीज एम्बेसी अमसुंग इंडिया हाई कमीशन अनि की मरक्ता बारबेल ओइना चाइनीज की जहाज युवान वांग 5 ना श्रीलंका की खाथांगबा हावन तोटा पोर्ट मकोई पोचे अम्बोक हन्ना हमना नपी थौरंग तौरखिबा अदुगा मरी लेना चिन्नमदि इंडिया अनि की मरक्ता यानादबा वाफम क्या फंगदोनरखिबा अदुगी मतुंगदा श्रीलंका नमहागी वरिबसी लौरखिबने ओइगिबसिंगेना मखातना फंगदोखिबदा इंडियन ओशन थोकलिबा जियोपॉलिटिक्स की फिबम असिना लाइबक थिबा मोंगदा श्रीलंका दा हामफान तोटा पोर्ट असिगी नमक्ता श्रीलंका बो फांसिंग बेग अमगी मतोगुम ओइरपा असि लाइबक थिबने हामफान तोटु आट बे हिथांगबम असि मिलिटरी पोर्ट अमदते मफम असिदे लालोलिटिक तफुंगी हिथांगबम अमरि मरमसिना तोंगन तोंगनबा लाइबक क्यागी मियामना मफम असिदा लाक्तुना पामदबा थाउदोक्सिंग थोक्तनबा वरोइसिन अमक प्रकपा पामी आना विक्रम सिंह हंदकी चावल असिदा थाथोरखिबा पब्लिक कमेंट अमदा फोंदोरखे प्रेसिडेंट विक्रम सिंह हौखिबा अगस्त 19 दा महाकी लेबाक असिगी मियामदा अमदे लैरिबा पॉलिटिकल पार्टी खुदिमक अमदोइना पुनसिनदना ऑल पार्टी गवर्नमेंट अमा आइलैंड नेशन असिदा सेमिनारगा लाइबाक असिगी साथीना फिबम सोक्सिलुरबा सेलथोंगी फिबम बो अमुक्तंग अकनबा सेलथोंगी फिबम ओहननबा होनमिनसी मसिदा अमगा मानदबा राजनीति की मियंग थादोक मिनरगा पन्नलेबागसी की थबक तौमिनासी आबो वाफमसु मियामदा अपील तौबा लैख्रबने म्यांमार की माइवादी एरिया द जॉब स्कैम की लांगदा थोरपा चौरांग इंडिया मसा कुंथ्रारोम पंदुना लैरे म्यांमार द लेबन इंडियन एम्बेसी लेबागसी की माइवादी एरिया द थाईलैंड द थबक पीगनी आना थासदुना पोरकपदगे पोरकबगी इंटरनेशनल स्कैम की लांगदा थोरबा मियोय हुंफुगी मनुंग द इंडिया मसा कुंथ्रा अरेस्ट कु तौरे आना हिरमसिगे मतंग द खंगलबा मिसिंग द फंगदोखरे माइवादी एरिया सी थाईलैंड गल्लुनबा साउथ ईस्टर्न म्यांमार की किन स्टेट की मनुंग चनबदा लेबनी मासी म्यांमार की गवर्नमेंट मफुंग फाना कंट्रोल तौबा मफम नते अमसोंग मफम मस्ता खुलाई पाब एथनिक ग्रुप सिंगसु लैरिबने मिसिंग अदुना हाई इंडिया मसा सिंग अदु इंटरनेशनल गैंग अदुना थाईलैंड दा थबक पीगनी आना थाजानदना पुराकिबने अदुबा मखोय तबक फंगबगी महत्ता म्यांमार दा आइना यादना चंगसिलपगी अवाबा ओइना मयोगनदुना लैरे तोंगन तोंगन बा सोर्सिंग दगी फंगबा पाउसिंग की मतुकिना मिनमदुना इंडियन मसा हुंफु हेना मफम असिदा थबक पीगनी आना थाजानदुना थमगे
Makoi Mayawadi gi area da leire abga report tawrakre masigi area si Myanmar government ba phungphana control tawpa mafam nate aina missing adugi manungdagi amana haike yangon dole benden ambassador hai Myanmar gi government na makoi rescue tawna ba honari business community gi marakta tongan bomong da pau phang na India masa sing adu rescue tawna ba thopa upai ke hasu yangle hari ba mafam masi local authorities na phungphana control tawde aina ba khoi gi marakdagi amana haike Ajuk bawa da Mayawadi area dagi thorokpa yatan leramba India masa kontra rescue tawre masong maka tan atu matam da ate isu rescue tawna ba honari hana magna haike Julai mangada intent mission na thabak pigani hana thaja lakpasing da thabak thaja ba thamduna section wa hana khangan ba laikhrabane mission asin handak ta IT company sing kharana engage tawduna Myanmar gi remote eastern border area driver digital scamming asaba crypto activity ke tawre ana wofum khangbangam ke Masle tongan mafam dagi tabak pigani harba azan sing atuna mi sing da minam bagi tabak tawri haike ahan bat haki recruitment ahoram lagi Indian workers sing adu ana jada bomong da matik jaba se sang sing amata yaud na Myanmar da pusan ke matagi tawang asi yeng laga tabak pigani harba azan sing adu kupna khangtok na da bakhangan ki bani makoi da tabak pigani harba adu mangjaw na yeng sinba amasangi haike Pakistan tangkai amasak tang bagi phibam mayuk narak pa report Pakistan sintong na ising isaw tok to na sa thidabwa mangtak bagi phibam mayok na duna lairiba lairingai marakta karigumba mapang resource sing dagi sinjaki supply sing jamna thuna silang dapat arabadi lebaga sigi tangkai amasak tang bagi phibam mayok narakwa yai aina anova report amana warning tawkre Ministry of Food National Food Security and Research ki agency sing na kamfal tawdra report adun hai Pakistan de ising isaw paksana thokliba aduna lebaga sigi sinjaki resource sing ki chada umpotra mangtakan gre Masih maram moidona miyam bos aktang bagi phibam dagi kanana bagi dambak atau matam dama pandagi sejak pusinba matau tawri bane atau tari bane hausik di lairiba phibam adu atuki madik sathi habasi government ki ahan bagi assessment ambadagi khangbangame government ki assessment adugi matungina sind amusung Balochistan gi maiparong pumbagi chada marfutra makarom isauna bakan tahan gre sargasida Punjab amusung Khyber Pakhtunkhwa province ani asigi Lok bajar ba mahi marung apu bagi saruk hom thok bagi amrom isaw na mahan kre maduna baram oitna Pakistan da myoy million ni furom na sinja phanglak ta bagi problem amo mayok naragli phiba maslam yang gi punsi kanana ba ma de sinja ki awat palahan da na ba yam laba sinja ton billion tara gamri ko tak ta mapan da supply torok pa mathok tari and food agency sing gi warol paladuna sama tv na phang toke isaw na sinja gi photok sing bangan tahal ki bagaloi na dalepa kasita Aira mana masing amad atay miyam na nabit kuding isinari batangay fadana cinjaki polam singi mabal hanati ki kahen wangkat kre. Supply chain hanagi pibam na hansin hanada bagi damag tanasnan executor na gehu hawai marang amasung sini kumba tangay fada cinjaki item singasi mapandagi pusin bumatog tay hana report adu depan ke. Mapandagi gehu 10 million direct import tau pada nasan executor da sading tau kudar basen pamasi $3.5 billion brom oigani haire. Nepal ki mathangi elected government na Agnivad scheme ki mathangda warep laukani Nepal ki anuba elected government na armed forces da aten ba mathangi ona recruit tawbai haliba India ki Agnivad scheme ki mathangda anuba elected government na warep amal laukani aina Sagol sinamita Nepal ki Ministry of Foreign Affairs na pangdogre November kunda mikal pangthok laba matungda Himalayan lebak asida anuba government na balaka doribani Regular press briefing amata wangang laduna ministry asigi spokesperson Sewal Lamsal na haiki madude scheme maduki matangda atuba matamda warip lawa yabagi pibam laite Indian Army ki Chief General Manoj Pandey na karigumba Himalayan lebak asina matam chana warip malaw daba tarabade haujigi cycle da anuba scheme masigi makhada Nepal dagi lawdaba lanmi singi vacancy sing New Delhi na tangay fadan handok payai ai kraba matungda Nepal ki Foreign Affairs Ministry na wafam masi pangdokibane New Delhi da pangthok ba function amada wangang pada Pandey na haiki matude mikhal loiraba matungda Nepal da lakadoriba noba government na Agnivad scheme ki matang da warip lawgani abagi ingkit amam hak na fangle isu wasit Nepal ki government na mikhal pangthok riba pawwa kanada na lakwane mikhal ki mang oina da Agnivad scheme ki matang da wari sana ba nadaga na dialogue amada sa taroi ana lamsal na phangdoki Agnivad scheme ki matang da ikon Indian sahita khangan ki badi anobo government na warip amal lawgani aibasine Masih housing makti laikai takiroi tawir kemasan dan official sina makoi ki ferep khangalak payai General Pandey ke wafam adugi matang da balladun lamsal na haiki madudi political party pun maka tanaraga Nepal ge anoba government na warip amal lawgani tha asigi angan bada Kathmandu da khongsat amasat ki Indian Army ki sifasina Nepal ge makalek mana bazanan Babu Ram Samra ga Agnivad scheme ki matang da khana ki bane New Zealand gi akoi bada samudra gi imai thuna wangkalak le
New Zealand ki akoi bada leiriba samudra ki imai ki thaksing mamang ki sahi cha ki ahan ba tangkhai ka sangdam na bada hauki ba sahi humpu yan bagi matam masida wangkala pa chang hian na thujin ki an leba ka sigi Statistics Department status and jet na phongdokre status and jet na handak ta environmental indicator post C11 rise update tawki bagi matungina hauki ba sahi humpu yan bagi matam da New Zealand apam bagi samudra mapan da leiba monitoring site mari da sahi ki wena samudra ki imai wangkat bagi sang hana dagi thugat ke Status and Jet Environmental and Agricultural Statistics ki Senior Manager Michelle Lloyd na statement da hai tonggi weba climate change projection singna samudra ki imai ki thak sing leptan hengalakani abak henget ve samudra ki imai ki thak hengalakpa asina samudra mapan da leiba community sing infrastructure habitat sing amadi biodiversity da sogalle New Zealand ki maru site mari habadi Auckland, Wellington, Littleton, amasung Divindenda record tawki bagi matungina samudra ki imai sing kumja lising amaga sum amadagi lising amaga sampan humpu ba pada lei ki ba changa sangdam na bada hauki ba sahi humpu habadi kumja lising amaga sampan humpu ga mathoi dagi na kumja lising ani kun phawda wangkala pagi sang hena thujin ke makatarakwa atopa pauda Ukraine land mai pagi laman kumduna Russia na misal attack sa tharki bada dam Kaire yung kaya thumjin kre Ukraine land mai pak tun lam square kilometer lising nifan hena lauksin kraba matung tarak pada Russia na laman kum tun misal attack sa tharaki bagi thodok ta Ukraine ki kha thangba city Kryvyi Rih ki manaknak pada laiba Reservoir dam amada misal attack sa tharak pada ki kai tun yung kaya ama pak san na ising thumjin kre an official report amagi matung ina phangdok le Kryvyi Rih city da laiba resident sing adu thangnaba Tangnan na leiriba resident sing adu ising thumjilak pa na maram oraga sa fagada bamapam yengdon ongdok na ba kangan kre adumay namak situation intelligence na control tawi ana city asigi head Alexander Belkul na haire Ukraine ki maikay dagi pongdora kibada andakta Ukraine na counter offensive sa thagibada dam gi lad mai pakpak ngamla kibaduna maraboraga Russia na laman kumtuna dam adu da attack sa tharagay bane maraga sida Ukraine ki president Volodymyr Zelensky na Russia na misal attack sa tharuk na dam thogai kibagi thawang adu ba akan bamongda Yaning the boat kibagal within a Russia bo Lalobagi state amani ana sing thakre Zelensky na phangdo kibada Ukraine ki thongna farabalan mis na yamna kulai thuna sangsin kiba counter offensive ta khang bakam dabadagi missile oikraba Russia ki mifata ladmi sing aduna arapa mafam dagi missile attack sa tharakduna damadu thugai kibane handak da Ukraine ki army na Russia na occupy tawdon lairamlaba lam square kilometer lising nipan hena amukata lauksen bangam krabani Kryvyi Rih city ki laiba City da laiba dam adu da misal ani kapsin dan attack sa tharaki badagi ising pathoruk tu na jum sama ka taraga ni toirom thumjin kre adu ba khodong thiningai oidre City ki water supply ki thabak dadi akai oire city estem bi lak toruk lom hena laire dam adu kai kipana maram oraga inhule turen gi ising imai hantare masida mi si mina thoki de Russia ki meke dagi dam adu da misal attack sa thagi bagi matang da kari kumba wafum amata phangdo palaitre Masih mamang da Russia ki military na phangdo kibada makoina energy generating da target taw badagi nongpok thangba Ukraine da leiba million kya da mai phangantre airibane Zelensky na handak ta recapture taw bangam kraba EGM city da khongsat pang thoki mahda counter offensive da sarukya kiba lanmi sing pathagat pa urkiba kaloi da Ukraine ki financing adu athoba matam da leiba ka city amadi village sing da yung bangam lagani haibagi thaja ba phangdok le Ukraine jamna kulai thuna counter offensive sa tarakiba matam adura Russia ki lanmi singa je anga pofok pagaloidana kangawda duna chena ki masida Russian karade makoina se liba uniform lokthok tuna civilian ki dress as laga chen ki basu yauri masing jamla tank armored vehicle amadi artillery na sing basu hondok tuna thamlam ki haire Nakala maromda Russia ki president Putin gi limoda attack dawre Zelensky ki car atopa gari ga thengai na kre Russia ki president Vladimir Putin bo hatna ba khonar ba khongthang amada mahaki limochin da attack dawre an report amada haire Moscow na Ukraine ki mayukta kan balan cha tharingai da attack du sa thaki bani Russian telegram channel SBR ki report amagi batugina Putin ki limochin adu mamangi waithangba weldagi ahoba makol ama tholakhi ba loidana gari adu da attack sa thare haina khang ngangna ki tawgi musung gari adu thoidokna amanga ta thoki da ba loidana asoyangam jawdana mahaki resident jawna thauke Report na makata na hai madudi President Putin security ki akiba marakta dikvoid natragana backup motorcade amada mahaki officer residence da halaki bane motorcade adu da armor car manga yauke amasung Putin na homes ba car adu da tongke tawigi masung report adu da thawthok adu kari da thoki bano habadudi pankide Russian leader asigi car adu ki control ki patangda problem laituna su attack sa tharagli bamafam adu dagi
asoy ngam thok tan mahagi mayum yauksin bangam ke akupasing pandabida janan SBR hai President Putin da attack tobani arba thok atugi ahenba pausing classify ohen ki mirror.co.uk palladuna janan SBR makatan hai thok aduga mari lena president ke bodyguard service ki makok amasung atei miui ka assessment tawkre amasung hausi makoi custody de leiri President Zatok Susan Tobagi Matang the Kangli Basi, Masing Yawn the Pamu Karakatane Masumakoi, Lunama President Security Service Kimio Singni, and Sandals in the claim Tauke. Tautogi Matung the Park, Aduki Manung the Ahum Makatana over Pankite, musing a motor kid, Adutaki Anbaka to Tonki Basing Dane. Mako the Kari Tokla Bagi Habasi of the Kangbangam Dre, Mako the Tongli Bakaradu, Tautok Tokli Bamafam Adutaki kilometer Kara, Lambda Bamafam Amatapong, Anglamki, Anderson, SBR Makatake. Amarumda Ukraine President Volodymyr Zelensky na tuangba karga motoris amaga thengai na kre ana sagol sen David ki angamada mahaki spokesman phangdokre spokesman asigi matungina tawthok adu Ukraine leader asigi motorcade aduna ke forga salinga de thokibani accident adu da khara soklabasu Zelensky ki phibam arubu oide ansu spokesman asna phangdoke spokesman sargi ni ki forof na Facebook da thagatpa statement amada hai ke madude Ukraine ki capital keep the passenger car amaga President Zelensky ki car amasong Escort gari sing thengdina ke spokesman asin makatan hai president ke luina ripa medic sing passenger car adugi driver da emergency aid bi ke amusung mahakpo ambulance amata transfer tauke nagalambarum da sakti leina China na Russia ka punna thabak taminagani Xi Jinping China ki president Xi Jinping na mahaki marubapang oriba Russia ki president Vladimir Putin ka ngasi unabagi tharong mamada Jinping na paijing na madam pumbada thawai chawna Moscow ka luina na sakti leina punna thabak taminagani aina phongdokre Wafam Xi Jinping na China da mayung riba COVID pandemic manung asida ahan buwan na mapalam da turok na pangtokpa may pamamada pangtokibani. Shanghai Cooperation Organization na sinduna Uzbekistan ki Samarkand da pangtokpa leader summit ki thorom da Xi Jinping na Putin ka hunaba matam da China na thawai yaw na Russia ka loina na akanaba. Thawdang sing lawdo na sakti leina punna thawag tominagani amada lebagani asigi tangta na leina na bagi thawang sing. Lakodra positive oiba mong da sengkot sagatba amadi ngaksen ki lamda amaga tengbang na duna thawag tominagani. Malim da thokliba nena tadraba fibum kya asin akan basafu kya piraklawasu laibakani asid amat oina tabak tomida dun afaba maikeida porakna bu khona minagani ana Xi Jinping na Putin da aike Shanghai Cooperation Organization asi China Russia India Pakistan amsung Central Asia ke lebak mari Kazakhstan Kyrgyzstan Uzbekistan amati Tajikistan lebak sing asin punselaga sembane Mifamadura Xi Jinping na makata na Putin da hanglakibada andak da thokiba COVID-19 pandemic manung da laisada sina Pira basafu kaya lebagas na phone ke khutang da amadi maruk ay palalong kaya communication ke khutang da pangthok tuna sigum balai sada si laksin mangam ki aba paudom su thamke Shanghai Cooperation Organization si liba leader summit asida China na hiana thawai yaw na meeting asida sarug hari bagi maramde asigum mifam asina malem ki thakta amadi lamlam singki oiba thawdok wathok kaya kaman oiba hiram sinda lebak amaga pau phawdok phawsin tawna dun tengbang na ba pambadagi mifam asba yamna maruk ay nalawduna sarug yabani haike Xi Jinping na Uzbekistan da leader summit asig mari ina na hoke bajum sa kaisa namita thungla grabane mala thungla baga lebak asigi president sakat Mirziyak unadur lebak ani asigi pai lateral cooperation da hiana manung anche na mateng pangna bagi wafom amadi regional amadi international ki webo wathok kya ta lebak amaga share down aduna punna solution progna na ba khona mina bagi wari sing sake mipam aduda Kazakhstan na hek jorok baga Xi Jinping na haujik Sadariba Russia na jumdo na balibag Ukraine da landariba asda Russia ki maikeida angam pamateng pangna na bagi tamak lusing basing da apel daw ki haire makatarakwa atopa Manipur ki pauda Manipur se nagada buwa from di ana khangan gadabani Indo naga pistok ta Manipur se nabagi wa from yauragadi marilena ba puna manamatam chana Manipur meham da khangan pam thogi aina Government phangdokli antak marak pau si na phanglakpa pauda yumpham oraga yengbada India government amadi NSN ani ki barakta sataraki bawari sana bagi pau sing Panglagpada Manipur miyam langtang naba amadi samam naba sing pokle pokpa hore wari sana bagi waro sing laklagani aduna sanging warip kya na koina na amadi akteng na India government ki lusing pasing amadi office sing na hek kai huduna phangdorokpa wafum na Manipur miyam khoirang khoisang naba amadi sarang naba phokhalle waro sing asin Nagaland state Assembly election 2023 ki angan basaruk ta pangthokadoriba asigi mang oina na lochen gani aipo wafum kya phangdorokpa hore Madang asida Nagaland ki naga miyam ki mekedi ki warojin productive power election boycott tawgani aibo wa from sing pongtok na lai gre
Waroisin puraknabagi phibam India government gi pauda yumpam oraga kari kari hiramda yanagadoribano habado masjid oina pausin sida phongnarakba hore masjid waroisin purakpa habasi naga gi lalawlopsing gi khota leire haba phawba phongdoknarakre phibam masin aina tuna yengbada kokumi amadi manipur miyamgi ihul khangna waroisin purakpa yabagi phibam oragadi akaiba leite aduba manipur da leiba kanglupsing amadi manipur gi lamgi saruksing waroisin da yahunduna manipur senagadaba oragadi hana khangangadabani haire makatarakwa atopa pauda Armenia Azerbaijan anigi marakta thokadaba anuba lana ngaiduna leire lisingani kundagi Nagorno Karabakh da satharakiba Armenia amadi Azerbaijan anigi marakta langi sarugam oina tha asigi taraga homdoi lebak bupan numiki ahingda Azerbaijan lan misina Armenia gi ngamkai lan akan bamongda asaba khulai sing sin aduna landarakiba aduna maram oiduna hojik lebak anigi marakta chawnom khanaba leire Armenian sin Azerbaijan singi matakta makoina artillery sing sin aduna ngamkai da satharakiba attack adugi akan ba maungda maral si pagaloina makoina UAV gi kambe sing sin rakiba bokana yaning da bapong toragli tanja sida Azerbaijan sin Armenia gi matakta akan ba attack sathakiba adugi sapchaba maram pira tunai edega du Armenia lanmis na Azerbaijan gi territory da landmine sing ain gi wang bada phumjilamba ki dabak sathaba attack ne Azerbaijan army gi wafam aduda Armenia gi prime minister Nikol Pashinyan amadi lebak asigi defense ministry gi maikai dage akan bomong da makhoi gi wafam adulana ajin bani makoina maram chadana Armenia gi matak landa ba yana da baki damak samjin sajan bo wafam sing phongdor pani aina haikre tanjas da Armenia lanmis na matam sang na mari leina raklaba Russia da Azerbaijan gi attack tagi ngak thok na pa ngamna da khulai sing tengbang pibinar ba haijakre makoina fu makal gi khulai sing Armenia da piraklabadi Azerbaijan sing gi attack atu line response to bangam gane tanjas da lebakani asigi ngamkai da thok leba wathok asida Armenia na Russia dagi military gi tengbang so pibirak na ba haijaba laikre saragas da Russia USA amadi European Union na tharakba report amada labagani asigi representative sing tharak tan hauji khori ba ngamkai gi chaina ba do lotion na ba santi oiba resolution ama purakna da batak silakre haire aroiba da content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel sina dom da kana badi subscribe tawi dribesna subscribe tawi romoloina like and share to busu kawi ka nupna makpo amakhana thagajari